अहानबदा मरुयपाव पिजरी Prime Minister Narendra Modi na France ki Evian da pangthokliba G7 gi mifam da awangba thaki session da saruk yakre. Japan amasung India na joint crediting mechanism gi thabak thorum sing pangthoklagani hari. China ki President Myanmar ki sovereignty amasung territorial integrity bu ngak senbada mapung fana mating pangani haina thajaba pikre. Amadi India na sajaba Tomahawk missile version mai pakna changyang pangthokre. Kurumjari Mami TV na sandok chaba national amadi international news media tabir bapumna makpu pratima takhel sagmuna taram na ukchari pau sandok na pisri Prime Minister Narendra Modi na France ki Evian da pangthogliba G7 gi mifam awangwa thaki session da saruk yakre chahi sigi nungoiba waroldi forging new partnership and rebuilding international solidarity haibasini Mifam masina G7 lebak singi luchingba singbu amato oina punsinduna amaga tembang naba amasung malemgi hauzik oiriba wafam singi matangdasu khanakre hari Mifam maduda World Bank amasung African Development Bank ki makok thongbu mioi singna saruk yakre Mifam madu France ki President Emmanuel Macron na formal oina Bharat ki Prime Minister amasung atai luchingba singsu taramna oki Social media da thagalak pawarol amada Prime Minister na hai G7 gi lebak asina malengi chakhat tharum gi amasung mioi bagi yaifana ba wafam sing kumna khanagani mahang na hai Bharat na amata oina punsinduna chawkhat pagi lamida changsin minana ba achet pathaja bathamli United Nations Framework Convention on Climate Change ki makhada Paris Agreement gi Article 6.2 gi manung channa India amasung Japan na rules of implementation of the joint crediting mechanism thabak oina pangthoknaba yanakhi haina ngasi India ki Ministry of Environment, Forest and Climate Change ki maikhaidagi phongdorokli Ministry adugi chairol amana phongdorakpada rules of implementation adu thas gi nipanda adopt tawkibani Haukiba chahi asida India amasung Japan da joint crediting mechanism gi oiba Memorandum of Cooperation MOC ama khujek pinaki MOC asigi matung inna greenhouse gas emission hantanba loinna India da sustainable development gi oiba thabak thorum sing paikhatpada mateng pangnabagi amasung leibak ani gi oiba nationally determined contribution leihanaba framework ama leibak ani na semkhibani rules of implementation aduda maru oina palliba asi magun leiba lengak chalaibagi sindok sinin tauba leibak ani mag lengak ki mihut sing yauduna joint committee ama semba project sing sembada approval gi procedure sing adu transparent oihanba atopa party amagi maikaidagi validation amasung verification tohanba sustainable development gi safeguard sing loinana leibak anigi registry sing da transfer of credit sing amari issue tawkiba singi mari makong sing adu ningthina record tawba yauri haibna chingba Ministry of Environment, Forest and Climate Change na makhatarakli joint crediting mechanism asina India gi maikaidi climate action gi mathangda lengdaba khongphom ama lei haiba du uthogli masigi mari leinana investment hengatpa technology transfer tawba amasung carbon gi saruk yamdana puthokpa technology sing India da thamnaba project sing paikhatpa yauri haike China gi President Jinping na ngasi Myanmar gi sovereignty amasung territorial integrity bu ngak senbada mapung fana mating pangani haina thajabu pikre Beijing da Myanmar gi President Min Aung Hlaing ga unakhibada wafam masi mahagna phongdorakibani haina China gi state media na phongdorakli kumja lising aniga sumna kumathoi military
Kufta democratic oibamongda khallaba legap lenga ki luchingbi Aung Suu Kyi bu military lengak chalai khiba matam aduda nongchup leibak singna Myanmar gi leinaramba mari pumnamak kokthok lakhi hariba mafam aduda China na Myanmar gi mateng pangtuna lakhi hari Gulf adugi matung Myanmar gi civil war chauna thoktuna ethnic rebels sing amadi military junta gi marakta hojik fawda khut thokna bagi thabak leptari Masida China na yasinaba ethnic group karabudi konsili amadi konsin bangamdana kharamadi leiri haike Myanmar gi president oiraba Min Aung Hlaing na China da chatlibat handaki khongchat asi mahangna April thada civilian president ama oina military gi duty thadoktuna thaupurabu matung anirak suba khongchat ni haike DRDO Defense Research and Development Organization gi Maikaidagi Mamangda Maithiba Kayarak Nangkraba Matung USA gi Tomahawk cruise missile gumba Indiana Sajaba Manava version gi Nirve cruise missile program gi makhada ngasi Orissa gi Samudra Khongwal dagi leiba Chandipur gi integrated test range ta mai pakna changyeng tawkhre Long range land attack cruise missile asigi official oiba ming thondri adubu missile asi ngasi changyeng tawbada kilometer lising ama thap na leiba target adu mai pakna pankhi ngasi gi changyeng aduda mamangda leiriba asoibasing adu chumthopa ngambagi achoba kanaba adu uba phangki hari Defense official singna phongdorakpagi matung inna anauba cruise missile asi leikangdagi oirabasu samudradagi oirabasu natraga subsurface platform dagi oirabasu kapangamagi mapangal lei Nirve missile program gi tungda lakhiba anauba program asina hojik sizinariba technology asi hena pakthok chawthohanduna target adu sangdokpa amadi guided system oina hena fagathanbagi yabagi mafam leiri Weapons system asi makhatana development trial ani chathakigani Madugi matung lakadoriba chahi ani asida user trial ani chathakraba matungda India Armed Forces ta kusinnagadori hari missile adu Mach 0.8 pungda kilometer chamapan marifutaraga taret yabagi kongjel ki speed power paiba ngame masina manung hanjina leiba target sing fawwa thugaiba ngambagi mapangal leiri laimaidagi meter khara khaktamak wangna paiba ngambagi mapangal aduna yegnabagi radar system su detect tawba wagadaba missile makhal ama boigadori paugi marak thana atam break amantang lawinase Lalabati sumthokpa mosalabati nalhanba mipum khudimaki honghasan aihak jeni khurai laibak sembada mipum khudimaksu saruk yamina si haituna paujeng khara puduna lakchari voter list singbu tasengna thamnaba eligible oiba voter singdamak yahannaba ECI na special intensive revision haibati SIR 2026 haure Mei tarik kuntra dagina June gi tarik kunipan phawbada BLO yumthong khutingi lakani makhoina piramba enumeration form mention biraga BLO da sinabiyu enumeration form submit tawidrabadi voter list da ming yarok loy akupa marol gidama BLO da hangbiyu natraga 1950 da call tawiyu I am in RU से एक्सटेट टीएमटी ना चेक सिन ना लक्ष्य लोग थम खबनी ने तदरंग से जुहार हाबगा अमत कीदरबो अशुमना मयामना मचल बोग ऑप्शन दुगम मसिगी युमसिबु असोय नान कोकदबतगी एक्सटेट टीएमटी ना नाप सेली एक्सटेट टीएमटी जुहार हाबदी ना तोकना बसेम बनी जर्मन टेक्नोलॉजी सी ना बना कंक्रीट का तोकलती ना मतमदा बाबाम अमुक हेना हेंगल अदले एक्सटेट टीएमटी स्ट्रेंथ इज इन द ग्रेट ब्रेक मतुंगा तराम नोकचरी मखताबा पाउपिजरी Telangana gi police na YouTube yengduna fact notes namamba currency manufacturing gang ama fakre hari
Faraba miyoising adudi Beswada Rajiv Elias Raju Chahina Kuntragani Pani amasung mahaki loinabi Durgram Vavani Chahi Kungatarukni Hari Makoivu fact rupees 500 notes printer scanner paper stock amasung atopa fact note number sizinaramba polam single loinana fagat kre hari accusing aduna online video dagi technical knowledge khangaba matungda small scale counterfeit currency operation ama linkhatlambani hari V-52 bomber US की कार कैलिफोर्निया की मोजावी मरुभूमि दा US Air Force Base अमदगी पाइखतखिबा यामना अकनबा लानगी प्लान ओरिबा V-52 bomber अमा क्रैश तौखिबदगी मदुदा तोंखिबा मी निपान मुक सिखरे हाइना पावर सिगी सोर्स ना हाइरी लैखिद्रबा मी निपान अदुगी मनुंगदा सरकार की कॉन्ट्रैक्टर अमसुंग मिलिटरी पर्सनल सिंग याउखी क्रॉस तौखिबा मफम अदु नोंथक्तगी येंगबदा V-52 bomber अदु यामना थीना चाखिबा मरमना करीगुम्बा अमता लेमहौद्रे हाइरी नाइजीरिया की अवांग नोमसुक थमगा केबी स्टेट लेबा फास्कान राफी खुंगंगदा खुलाई पाइबा लाकुरवा मिलिटरी सिंगना मिचम कुन हाटक्रे हाइना लोकल मीडिया ना रिपोर्ट तौरख्रे हौखिबा नोंमाइजिंग नुमिता चथखिबा किनिंगाई ओइरबा मिसी मिन्हागी थौदोक अदु हंतकता तौखिबा ख्वाइदगी लाइबक थिबा थौदोक अमा ओइखिबदा नत्तना मियोय क्यासु अशोक अपन नंगहलमखि अशोक अपन नंगलबा खुंजासिंग अदु लैंगा के मनाक नकपदा लैबा अनालयंग संगसिंगदा मखाताना लायंग चथरी हारि केबी स्टेट गवर्नमेंट मिहाद अदु लाकुरवा मिलिटरी सिंगना चथबनी हाइना फोंदोखिबगा लोइनना डिप्यूटी गवर्नर उमर तफीदा लुचिंगबा म्यूट कांगबु अमना थौदोक थोफम अदुदा चतुना यंगसिंखिबगा लोइनना लैखिद्रबगी इमुंग मनुंगना थेंगना हौरिबा अवाबा कयादसु सरुक याख्रे खोंगचत अदुदा गवर्नर तफीदा तमथिरबा मिहाद अदु अकनबा मोंगदा यानिंगदबा फोंदोरपगा लोइनना मखा ताबा चेक्सिंग थौरांग लौखत लगनी हाइखि अरोइबदा मरोइब पाव मुना पिजरी प्राइम मिनिस्टर नरेंद्र मोदी ना फ्रांस की एवियान दा पांगथोकलिबा G7 मिफम अवांगबा थाकी सेशन दा सरुक याख्रे जापान अमसुंग इंडिया ना जॉइंट क्रेडिटिंग मेकानिज्म की थबक थौरम सिंह पांगथोकलगनी हाइरी चाइना की प्रेसिडेंट म्यांमार की सॉवरेंटी अमसुंग टेरिटोरियल इंटीग्रिटी बु ngak senbara mapung fana mating pangani haina thajaba pikre amadi india na sajaba tomahawk missile version mai pakna changyeng pangthokre हौजी के ओनदी ममी टीवी ना संदोक जबा न्यूज़ अपडेट लोइसिन जरे मखा तबा पाउगी दमक मिजेंग तादुन लैबियो।